Maya Bakrumzari adom na English Impact News ni ay Joyce Shamna Impact News ki manung huna da taram nokchari. Lailo no FAG kuldagi maina phakiba liang mai naga tarup mogi justice fangdringai cheragas raise da ngasi ayu angan mada naga ani amuka kaptuna maina hatpagi pausi leire Kangpopi district ki Sapar maina police station na konba Langka liang mai naga khul asida thokibani incident si ayu ki pung 8 ka makhairom taw matamda low uba chatpada kuki khulai paiba singna kapsulakpada admaina amadi on the spot laikidabani duga amana magi injury do yam thina sathina solakpadagi ngaki matungda laikidabani aduga ani amana aswa apa nangre aduga akoina ngaki mamangda fangjaba press nota liangmai council gi liangmai naga council manipur gi site gi fangjaba press nota haibasi ngasigi Langka village thokiba attack asi KNFP Sud Lairiba Kuki militant group KNFP adagi KRA adagi KNFN moina punjalaga maina sathakiba adukuma attack ni haibasi allegations isu lakle aduna hojik laikhidraba Langka khulgi mioi adagi maming dudi wari lengbo chawang chahi kunthraga mari khaktamak ngariba naha mani aduga amana Kawi diang abon mai chahi yangkai gamanga aduga soglaba mioi ani aduna maliang jingnang abon mai chahi yangkai ganithoi amadi namthil lungbo print mai chahi yangkai soglaba ani asia hojik imphal da labor hospital amada laing na baida makta maina lambi da leire habigi pausu lei aduna lailon wifi gi thokiba tungaitaba incident adu kumba second incident maina Tolak pasreiza nungang bas yam kana fauri ngasi asi 80th Independence Day of Manipur. Manipur zina British ki makha da lay madagi Independence Day phangba numit ni yamna nungai gadaba numit ni adubu akhoi hauzi crisis sigi makha da akhoi je dum mikha polga leibigi mami se dum tabun leiri ngasi akhoi Langka attack 2 Nagas killed others injured asida manuhuna kharana batanjadu logjage ahoigi panel members na ahanbada oza Dr. Dhanabi Laishram social scientist oza butaram nokchari ani suba panel member oza Dr. Noni Arambam associate professor political science DM University oza butaram nokchari aduga ahoigi ahum suba panel member oza RK Paul Chawang social activist Senapati convener Senapati Youth Rise for Change YR4C Oza busu taram mokchari ahamba question si I oza RK Paul da lakchage ngasi nagani smaina tamthina hat khre duga allegation according to the press note aduga khunja sing na haibasi fully armed kuki militant sing khulai paiba sing laga attack chathabani hai aduga ngahaki manung da same Kangpopi district ki manak laiba makhui haiba khul marak tazu admaina attack chathaba lak matamda CRPF ka mafam du laiba naga village volunteer singna retaliate tawbodagi khunduda di attack tawbo ngamdre hairi but Langka da this mane attack tawre moise paddy field chatpani adu masi jina legak na tawragliba di PS ki wafum mayam thamme aduna what do you expect from the government hojik justice ru leitribni na aduga hairi banga sigi incident sigi any update leibataraga di akogi viewers da thambina bhaijari thank you Impact TV akwisi hojik irang thokpodagi hojik yengle di August 8 da akoi honorable CM Kemchan su Kangpopi de chalaga deputy CM Nemcha bu su unai ma adu da chat nai duna ma moga project su civic da infrastructure health sector de su project yam pungtoi inauguration tawe si pibam su da mana peace initiative tawni herga kuki singbu ujik yeng ledi ngasi akoi pau ta bada kuki terrorist si magi chairman KNFP ki chairman ki nupi si amuka deputy CM tai anga bosi asom da government sarkar si da pachana koi CM ngang lag re peace effort ki aduga akoi ki CM na su ne aduga deputy CM na su mic da pachan pung thok re peace to halakani NH2 si uji hanglani this is not a private property national highway mi miyam gini jati makai si chapi ai ma pung thok re adu sida magi nupa si ude picture jadi edu TV de thokte debu ma si kri plan do ramo leramni nasi irang to si moga magi group magi nupa gi group ni heba si genda da male
akoi naga sing sidi ujik akoi 2023 digi irang tok pasdi maitai ga kuki mrak irang tok budu adu matam di akoi neutrality follow dor like ngasi po so akoi si real full fledged war bu thok ro moi da attack to ba crash leite ba kun sida ujik village volunteer lai besi kun da akoi lam lai indigenous land lai akoi lobak lai akoi ima angang sing lai do ki ma protection self defense ki ma thambra pa ba adu bu kuki sin ngasi lakba ayuk 7:30 da lagra ka langka da 50 fully sophisticated weapons in moina la attack the city government of Manipur kri pibam da moi khanbra khang de du bo si asidi suya yaning de akoi si central government ikang na state government bo kri instruction pibra how budi ki ngasi pau six brothers ujik JNM se lariye moi ki imung sing lariye justice bo kan fight out lariye asi six brothers akoi ki demak da si rebelsi na justice phang laga asi na peace si restore da regra akoi ki lam Manipur da har khan laga muk ngsi muka asi lakre adu widi akoi su direct akoi ki honorable CM Kemchan ki su taninge mana kri pibam da kramaina kuki singbo peace pigne kri wari sarak lebra magi deputy CM bu adu ga magi nupa akoi da naga ki demand hanadigi ujik demand tawri bisi su gi agreement to abrogate taw nemcha deputy CM bodo resign taw hallo aduga lilon by pai da six brothers bo hat graba mi bo si phawina ujik pausu si demand amasu phangre ba law implementing force govinda lai home minister state da central government da Amit Shah lai adu why it is so much partial akoina hik the santi pamme da neutral da maintain da boda moina hik the mi bosi mi dignity muk respect do na dam halag le ko ado ki demang da ujik aina hayining masi akogi mantri sing CM Wisnu home Wisnu Govindas Wisnu moi answerable to this why they have initiated the peace process but still the killing is going on innocent lives of the Nagas. Adugo ozade khangjaring bazi hojiki Langka khulgi magi moi lowda satpani hai adu manang nakpada kuki khulju leiba zatla hojiki khulai paiba singje moi je like how much distance they must have traveled to come to that place. Akoi na pauta basi akoi mi da group akoi ai mak ta laidamni na eyewitness na dibni na WhatsApp da dum pauta rak basi da law da chape mi lei hik da law chapadi ujik si irang si ngai dabni na kun manak da volunteer sing jukra law chape mi bu kra guard taw ngai thokla ba du bu and khan basi ujik strategically hing basi asi pura pre plan ne 50 sophisticated weapon lauraga cookie underground sing lak insurgents lakraga adu da ngai ambush taw basi moi si pura pre plan adu ga sing ngasi 14 August si akoi naga masing across border si 14 August si 88 Naga Independence haina observe su taw ne ba adu di akoi focus di akoi celebration da kra flag hoist taw ngai mi miyam lakmen ngai adu mana focus taw basi da hik the moina chance to log ne ba okay somna kan the flag hoisting kum salam gani celebration tarum gani have the somna kan the chance log ne ba okay and then any other updates so ujik sidi mi mudi bosoi aduga mi ama on the spot sire kok the pan badu aduga mi ama di abdomen the pan ba ujik lambi da ma su sire yam serious we ba adu mi ani di Infal hospital da laurakne okay aduga hojik liang mai gi site gi yamna nungai to phungdo immediate emergency shutdowns log thokre aduga blockade kumba gi adum basu yam kanna khongjang charsil bu male masing matang ju khatam bi hoi ahawbudi gi ujik pau akoi busi haibudi nagamrak da sukra minority were sub tribe ethnic group wena yengdadi aduga koi naga masing se foot hills laimina hanna ahawbudi gi cookie sing lakbadi gi koina yamna hospitality walaga moibu hoi la hello taxpayer wena nungai na moibu la hello na lampi besida alan besu lakre adu uji akoi si minority ni na akoi Langka da uji cookie sing na cookie terrorist na kabli besi mi si besi pak da snapti de su ukrul gi su lakbo kra wai haibdi akoi gi distance kra sangrin ba ko adu akoi si yam pelle akoi lingmai missing si ai lingmai makta udugi makta akoi ai gi community lingmai were jilarong were moi gi makta uji wakan wa basi
matam si yam henjin kre koi justice phang de besi six brothers ki matak da mo ko miani happy kre miani sul hingra sigra khang de moi su yam serious ben lai adu si piwam si da ujik si aina haining besi di Manipur da Naga Wishnu Maitai Wishnu Bengal Wishnu indigenous proper indigenous as per our rights as per our land as per our responsibility akoi se punna ujik ki matam si plan daw di aroi tarke si ama na single way na lakne ukrul da hawe tangkul bo single out hoina ujik lengmai jelarong ba attack tawe matang sida loy na gidap ma ko larane asi akoi yam serious when khanba yam dakar lai okay thank you so much mathang gi wahang se hak oza Dr. Dhanabi Laisham lak chege oza ngasi gi naga ani gi mihat ki incident se masi sina akhoi gi Manipur gi conflict se 2023 de gi horliba conflict se masi yam lu singra ge have se tapuri Joyshri saigi conflict si spiral o helai se ai to kadra harga unga lebi mong da lai se si magi equation tongan ba manungi pot leini number 1 da hoi ngasi lei gidriba Langka gi si ani lei gidaba du ani sok puse masida KNP gi ade KNF N gi ko KRI mo KRI moi pulamna tawbo orsu akoina ahan mada yengado si karigi amu se moigi kuki gi oina santi la ani du torni haiwe gi thajo me ampina highway hangbo khotpa lenga ki makedi gi loi tonaraga inong no namasi kari horei no kanda number 1 dane kuki singna yamna sinaba ma di ko akoi gi moigi marak sida amaga punba yaraktraba tongan tarakanda punjan nabaje swaina khanaba horaga khut thanaraga punjan bagi poram leibase sathei moi phim jina maram moidana aidi moi masen marak tawji tongan loi phibam ne torpoji dagi amona amu punjan naba integrate torna bagi tawra haba ma number 1 ko okay adagidi yamaroina khuigi nagana taliba charter of demand taruk se masi moi yam sue di kenoda even kenogi ziki KNP gi siamingi munung oiriba nibgen nemchaki genje akhogi ma pham talu ga habisi moidadi okhayam sok pot amani dena ko adagi su ji abrogate to ga jam sok pot amane ba aduna adugi demand me amdu sigi irang ji sum chatharadi demand du di sum lairani aduga asagi moi me amji defend to na ba sarkar gi jomma gi ju toroga sum chathabai pot aman leibaduna ko charter of demand ji pi danaba id pin nabagi process si hawya danaba moigi irangji sagalak ama oibusu yai ko adagi se kenoda nagagi demand ji moi taru hat khibudugi chenabadu phabi oise sagi KNP gi makok mathang loi tar kadoi nentra adedi maroina mo nechaki gen lokthok poi duju oiro adei larong na phoi gi nang chi phaw oiro adei khwaidi maroi bam yaw je su abrogate to haisi sida khwaidi chawna moi de soi je su abrogate to ga nemchaki gen ji lokthok pa ani jineba adu sigi demand me amji taliba demand me amji nagagi dilep tana tali dano jik se ko tan bajida masmaina mathang chathara ga de mu sigi demand ju diversion toroga moi ju confront tor leirani ko sarkar ju dum yokselani aduga posi chawthokna bo honabra haibagi amasu lei aduga amana mu se moida internal disturbance so long as leiraga mai gi leiba jaga jing jida topana sangda beise hojiti popi harvesting ki karigi matam ni dana yamna popi ki posi ju khana dabya de siju moi gi pot amane aduda ngarang se khoina ai khanun thot khon haba khanui thot khon haba ko then means the voice of the Naga youth sabado yes voice of the youth ai yam phajana yeng howe ba moi press release do ada moina pibadu yamna kangninga yaw de haibdi kainoida ukhulga kamjongi irang thokhi matamduda ngasigi lenga kaido hui na hangbusi hangba yaba question oidra adai ngasi bawada khunja mayamgi awabasida kaidore haibamsu hangi natra adagi se conflict sida awaba tarba miyam jingsina leiribasda hojibogda kaimok tawde aduna maruina ukhul oiro adagidi kamjong oiro masida kari lengak tagi kai tobiba yare hasida moini yam nungai tabam haise mase government gi negligence ni habisi neba
leadership ki incompetence competency what the question natabada masi government ki negligence ni aduga yam hena bias le raga tobuse masi ju nuai te ga na moina maroina nahasing voice of the naga youths ka na moi piri ba pose khara nuai ta na haiba male haiba da aduna hojik sida leiba posida lengak na sidi lengak na to gadawa po jam leigre maramdi ngrang ji khulai do lising amaga samri samri kunin thoi phaga le hare ko ma'am display su tawgre display taw adegi pokhai bia posi 1137 local le gaise santi di am hoiningai hoidana ada sigi lokhatli sidagi hena priority pi ga da bajidi su de leba khulai ma'am ji either CRPF or BSF ta moigi sugi ground ru de jaw bajida thambi ga do bajina ahan ba lengana lokhatpam thokpa amane ba oza su se mamang chahi gi September tang mari 2025 to the minor kan agreement je kan tawre duga handaki mathang tha da 1 year phaga do ado oza oziki hariba mafam jaiza oza pol na habi bakum around 50 sophisticated weapon paraga lagda dumai attack taw habagi aduma pause leibani na subject to correction akoina midna urubadi na tabani na but khunja sing na hairabani na ado idioski lanka liangmai khul manak seiza su kem ga leiba zala moije kem thapna la ga khulai par la ko ngami bazano moisi leiba leitaba adum kwesa pada kaisu thingre na habidi mamangi hajaiba 2025 ki sugi moi renew to boi matang du da security review to du da moina thamnagi ba point du am phajeba phajede keno da designated camp tra mai le mu tare tanjalani haire adu ju remote sangba remote areas na sangsen ba haire ko adai de ani subada mu akoi gi maroina khulai sing du BSF na tra CRPF ta thamba ni yaure adai moi manung da mapan gi mi yaur madi detector ga deport to gi wa bo yaw ne bhajiki du da ado yamna phajana hainaba yanaba pot mayam jingdo sahi ama phabadu kaim tawgidre na ko implement taw implement kaim tawdeba aduna hojik se ina haiding hajinin se khulai phagatpa kokhatpa numitram ngani manung loi pukhalo haina numitram ngani gi manung sida leingak na su da yawbiri ba organization mayam UPF ka adegi keno ga moi apunba mayam do adu khulai su either CRPF ta thamgera aduga BSF ta thamgera thamangedabne ba oza usi lenga ki mieng da di su je sign taw grabni na mois di loimak already under the control of the government and amaina khalaga lei bazala haibadi ngarang na handa zu usi tronglaw bi da adugi terror attack mari leina UK ne gi pha ki UK ne di su sign taw da yaw bo na tabani na aduna su da yaw da basing di pha ba su da yaw basing di su pa pha da ba government is under the impression that su da yaw di mois control lei re khali bazala anana mai su gi agreement su hojiki chathare ba thau mayam jingji chathare ga di su da le ju pha ba ya de hability adi khulai ju lokhat ta ba ya de hability ba khulai di thamgado ne habni thamgado ko bu chapada phadri jina di magi Delhi gi Ministry of Home Affairs ki makha da leibni na moina kari habino moi kari detectives leibno adugumba ma leigadoini aduna tradi asuk sang matam jida moina free da baksa da salaga mai khara tha mi khara hat पदौ तौबसिदी याबमदि थोक्तेदना को अदुना हौजि अखोइना हाना खितंग खालु बजिना मु होमना हंदकति मियें खरा होंग माले मागी स्ट्रेटजी जी मागी अरोनबे एजेंडा जी लेरिबा काउंटर इंसर्जेंस की मिसल जोइना माने इंटरनल मागी नेशन की इंटरनल डिस्टर्बेंसी खरा हंदना बगाइना इंटरनल सिक्योरिटी की तोरम मयामदु हाइपेट अचीव तोरमाने अदुना हंदोरप मानबगी पोट लेबदुना state ki machinery jing ju thoi khar yorpa authority jing ju ko adagi di kuki rom dai ju response sumai lak phasi da phagadra pharak pa yai ene khan bagi potu ne ba yam chaw na lei bejenda agas manung sida adubu hojiki torai sida su da yawo mayam du gi manung da mai organization du kunmari mu yaw bani na kham ba ya da ju cha da organization khar yawm da yawm mu ju ai ko khudam hoino ji kene pi gai je adwai pharak ta ba yawm mu ju ai aduna amoiro gamena khulai ju disam to na ba lokhatpa ngamingai 15 days de tobiro aduga in the meantime sigi su dale ba mayam jing khulai ji ju yanaba gi batung ina phasana kem sina thamaga moi ji freezing tawdraga dine irang ji suba pharo na mai thamjage thank you oza mathang wanga si ha oza Dr. Arambam Noni lakchage oza security khaktana hojiki leirakli ba escalation between the Naga and Kuki
yengthinabaje masije phanba ngamgadra natraga lengakna a different kind of political mechanism kumba ama dakata khanbi Joshua, thank you. Yam maru wahang ni do asheng badi ani maksi parallel chatkido bani haina thamsiki. Adubu yamna nuai tabasi ngasagi Manipur da 2023 dagi particularly workers, farmers mayam sigi punsirol da pi bachai thieng se maru aina kuki rongi militants singi mai terror se aduga moi at will da haitare ko akoi gi mi pha bai case lakhiba hostage taking situation jakura dhodagi horaga leru wifi sai the amna cold blooded uba mawongda mi hatpagi wafum lakpase masi sukuina chathan basi masi is a government institution mayam law and order gi the security central security services mayam lakhrabasu masi phawda koi ha ha kam halaga yam insecure ba khidang dei khan ma heta halakpa adana ngasi gi thodok sidi condemn to ningai oibata natana makoina phangba impunity se kadai dei no haibu wang ma lae akoi mi chalaga phani aduga mi ji pharaga makoi hat kani aduga amuk sumo akoi jina moina thabok suni amuk changa akoi nomai ka koni adu akoi mu chengani haibagi sigi culture of impunity is where from has it come. And I think Mr. Paul has rightly mentioned government is answerable, no doubt. Aina khanbadringa sigi thodok sida akoi ge government na clarification ama pibiba law enforcing agency na particular concern SP to gi magi clarification no statement on piba yam mathau tai what went wrong aduraga di akoi gi micham miyam sina makhoi gi security expect to do is kana den is it from the village volunteers is it from the non state actors or from the security forces adu di state ki security forces expect to ta bane adana village sumaina sum tauraga leiraga di civilians sing sina my village 45 to na honra pa no mai pa no honra pa jidi amuk sumo yamna my natural corollary haitare village volunteers city tholok tam ne kaina da di mi du kan balak tramina yes mi yang khai du no mai pa ra matlam sangna aina thiga chabada sapramenai thoibam Langka area siga hujiki sugi kem siga nakna badina ti haiti any kem amaga nakna banati highway of formulai adu already moi traveling jam sangna lakpanga me ba amje pura chali security forces indi moi patrolling chatta baza yes ha adu di ngasai gi magi strategic deployment di moi ne khamum thoi vulnerable oiba kadai dun hai they have to figure it out adu moi na ngasi phawda May 2023 de ngasi phawba chathar ei jinga sai gi ekta hide and seek ki akoi gi terror am yauri open battles not hide and seek you take hostage and kill them hana lum magale rambani hari ngasi gi yamna nungai tri handa ki May 23 ki matung legi lakbal development da furup ani sigi mathang da khwai dai chawna sokpa ji liang mai no ore physically most deaths atai da sum yam di warang mani do physically deaths laibasi meitai kuki mathang da liang mai ore masi my geographical locations ina maram oiraga oigadra haidi mafam du mogi kuki land gi aspiration du gi manung chalak pa gi oigadra masi su laibe matak da sai gi vulnerable oiba mafam sing se protection piba wat pa gi mami tai haina thamni kaina da vulnerable oida mafam da di attack si tawrok ti hariba vulnerable oiba mafam si di yam na identify tawrok ni haijariba adana haujikti ngasai gi community sing sigi ngasai gi box hapaga thamba dona adui chamber sing du dagi tholok pangam daba ama oina thammi base masirei sida Manipur da peace porakani haibagi laiba wafam sing se aikhoin hopeful oirubado ngasi gi thodok sin amuka so hana gi fibam da dum halale we feel so painful because civilians lives are not safe adu ngasi se thoya topam hal ma hayam tholok pe asigi vicious odana sa haibi spiral se sigi spiral ju loi loi dana leidori bra exactly adana khoina pamjabadi masigi vulnerable oiba mafam si preempt to be violence gi aduga thoiba thodo khuding maktu gi mafam da khuda de accountable oiba actions e security forces singna lokhatragadi public confidence in institutions idi dum mang bata
public confidence ki matang lakpada hoji ozanang sai takpire Kangpokpi SP degi at least some clarification hoji phawudaina Manipur police ki ex handle the no update sigi matang da kari su phangba leite update piam thoi maram di akoi democratic institutions in a run to bakunai ni aikoi na pamisi central security force ogera state ogera law and order si moina pai bani hoji ador di political establishment de lakpota natana mai gi jurisdiction du pai riba higher officials sing duna paukum pidradi accountability is la roe adana mai mafam digi jurisdiction gi in charge ori baduna miyam da yamna marik chumba explanation pidraga di institutions sing the public na lari ba trust di dum lai roe adana ngasi gi thodok si yamna nuaite aduga nahak na zo haibiriba pol na zo haibikiba ngasi si yamna maru oi ba british na chat khibu numit adu oi bani maram the community sing sing ngasai gi some nostalgia ma matam dugi independence idea dugi nostalgia ma da tampak ta sum yam u fangi khoi sa ju dum program khar u phangsi adogi fibam se khang khau da ngasai ayuk ta sumai thodok tho e hai bisida akoi yam painful oi amakhakti fawi charang na ba adana ngasai na na haurak pada hai bi khiba ai khoi si su yam na undignified ona su yam insecure ona hingi si kari gnu hai wang se lak pa adana maroi na ngasigi lamnam sigi political power bu paibiriba political power bu paibiriba representative sing sina makhoi gi side gi yamna critical oiba role ama lowdragadi hoji phaudi miyam na haije lowti haiben masigi miyam gi pen da base pelan na bagi mechanism si puthokpra ngasina ani muk tawre horen ngau retaliation mu tawnarani ade atop pathodo mafam mam tole de violence adum reignite tawri si kari gino proper mechanism among same the bagay completely ngasai gi violence kita ingda bagai heta hore ise ade yam interesting ori baji ngo lelon wife gi thodok tu da akoi ge naga chinau sing na fa bo hostess tara mari thadok ke bai warim lai ko yes tara maji thado e yam tino goodwill gesture ma pire ko adugi sigi gesture sigi makha da koina mi taru ma musire taruk sigi basi yam nuaite adubu tara mari thado khibatugi afaba goodwill amadi akoi malem gi world gi miam uhan gre ko adugi tara mari thado kre khangaba adugi goodwill message pira khrabhaw danga si hide and seek taw mong da mi cham cham na unarmed civilian sing ji laga no mai na kapsela hatom bai base adu su injury gi mong du yeng ta di point blank ta ka paman ba su yawi akhoi na loin di mosaic taw grabani aduna punam si yeng raga di yamna nuai tri sing sai gi mi na sona kan da nakala ma de goodwill gi damakta mi tara mari thadore aduga adu gi hek loi thara padanga sina mu civilian dang target tawre aduna combatant masen khanabagi oraga na tongan ba international law da su tongan bari malai ngasi di aikhoi Manipur da peace pamba democratic culture pamba politics to ba mioi singna hai ba lamhen ba sing sina civilian da workers da aduga transporter singi right sing da mi pha ba kidnap to ba driver hat ba handyman hat ba si mayam se masi globally akhoi na masi cha manana miyam na progressive ba akhoi gi khumang chawsin ma miyeng yeng ba democratic forces miyam ni punjalaga malem gi miyam da sugumba lamhen ba khulai pai ba sing sina civilian hali transporter hali aduga highway da illegal taxation yam lowi aduga workers sing da tatana life threat pi pochai essential commodities da natana medical loiba adugumba equipment samadi adu bhaw ching mai thai hai ba sing se aikhoi international humanitarian law invoke taraga international humanitarian protocol invoke taraga maji globally scale ama tara sagalaga voice speeder di mokoi lamhen ba sing se adum lamhen lagani hai ba gi chingna ba ma phawi adongi maike de su miyang chang busang nuga oza hojiki hybrid militant sing mogi very sophisticated weapons me pipe ningna akhoi gi state ki police forcing let's say Kangpokpi district ki police moina thengnaba nga maroi habagi moji ki ra bazala are the militants overpowering the state forces equipments gi haigera manpower gi haigera courage gi haigera masidi aikhoi impression da di yam kan phabadi oide but aina masi authority oidamina comment pibadi nuaite adu bai khoi na taja matam da akhoi more da su akhoi matik chana kano reinforcement gi wari mamang de am ta gi balai okay aduga mi masing wat pagi person power
unfortunately May 23 2023 matungdadi akhoi state forces bifurcate tobo on community lines. That was the, I think, Biggest very, mistake. very huge mistake. Hojik su tawroi domni matpandu su tawroi domni akhoi state administration se community line transfer tobo yabanati adu su law enforcing agency di yam thina backfire chabu poramani aina nahang hangi wahang se aingon hang bibe mahota concerned police ki jurisdiction to the pairi officers in domtang horen phone tora hang biu, maybe they will be the best person to answer. Right. Aina hangzawa gi maram di masigi issue je pukhatning ba. Yes. Ozana direct pakum je piroi have je khangba tar ga zu masigi issue je raise tawraga khoi viewers myam na zu khangaga masi raise tawna ba have gi intentional mind. Journalist ki responsibility ni masidi, they have to raise good question to get good answers. I Thank think you you so have much. a good risk. Thank you so much. Thank you. Matang aswai da tenba commercial break to logjage break ki matungda Langka attack, 2 Nagas killed, others injured. Makatana khanazage.